Masana yana yongkiba flag yanthatpa condemn tawwe sengdorkadabane kairau awang lekai da leiba ningthaujam yamba hairiba miyoi asina masana yana magi sumangda yongkiba BJP gi firal amuk yanthatpage thawong adu kairau bitra gi miyamna akanba mawongda condemn tawwe kairau bitra awang lekai 6/26 amasung kairau bitra makha lekai 6/27 polling booth election committee anina sinduna ngahan Irilbung Library Union kairau bitra lampak ta takhelambam joy mitai advisor booth election committee na preside tawduna mifam ama pangthokhe mifam aduda warep manga su lawkhe warep sing adude en yam bahariba miyoi asina masana yana MLA masa khulgi mi sing yauna yongkiba BJP gi firaladu masana amuk thangna yanthatuna social media da viral ohelagliba se ngasi gi mifam na haksina lawwe thawong asi khul leikai amasung MLA bu ikai bapi bane Firal yanthatpagi matangda leiriba ungkhanaba se loisinanaba tungda pamdaba thogdok thoroktanaba yamba masada sengdoroknaba amasung lale haijanaba haibada yadrabanina matungda yamba hairiba miyoi asida thorakpa afaphatagi thogdang khulna puroi mahangna lawjaruba maral matungina BJP party gi maikaidage yambagi mathakta logi oiba action lawrakpa targade maduda khulna yambagi damak leploi yambagi imungda thorakpa thogdok wathokta laikai khulgi miyamna changdaba loinana lale haiduna sengdoroktriba phauba yambasu laikai da changhandaba lam henduna changaklabade maduda thorakpa apaphatagi thogdang khulna pudaba haina warep laukhe mifam adugi preside tawkiba ti joy mitaina haikhe yamba hairiba miyoi ase hana atopa candidate amada vote chelamme adubu makhoi worker masel khanaba thogdok amadagi sauduna MLA gi worker singda chensilaktuna support tawrage BJP gi flag PU haibadagi magi sumangda matam kharagi mamangda MLA yauna flag yongkhibane mangonda kananasu nampuda kihanduna flag yongkhiba leite adubu social media da nampuda flag yonghalli haiduna viral ohelle kairau bitrada voter singna magi apambada vote pijakhiba athingba leite adubu masana yana flag yongkhraga thangna amuk yanthatuna madugi video social media da viral ohelakpa side leiriba khul miyam kendra gi MLA amasung national party amabu ikaiba piba singnabagi thawong amane Mana pamdaba leirabasu flag adu phuktatlaga narolda tumina langthoktuna thambada karisu hairoi adubu flag yanthatpagi video social media da viral ohenba asidi akanba mawongda condemn tawwe imphal dagi panglap laptrabasu hiram kaya da sothaduna lakliba kairau kendra sida MLA Laurembam Rameswar mitaina haukiba chahi mangaro masida kendra sida paikhalakhiba chakhot thorang miyamgi awana kaya da chongthoktuna mateng panglakhiba kendra kairau bitragi miyamna thajaba thamme amasung lakadoriba mikhalda khulhubna sagwatminabagi wakhalon lai asigumba tanja asida yu thaklaga kok bera laiba manbagumba miyoi ama sizinaraga khulgi unity thugainaba kanagumba candidate amana atamnana silabra haina singai haiba waphamsu thamkhe UP mikhal mangoinana Nitin Gadkari na US ki lambi singa manana phahangani wasakhre Union Transport Minister Nitin Gadkari na thangja numitta haikre Lakliba Assembly Mikhalda Uttar Pradesh ta karigumba BJP na amukhanna lainga ki sakti pairakpa tarabade mathang sahi mangada state asida road project singidamak center na lupa crore lakh manga thadagane Jagadishpur Baburganj Unsahar Alapurda bypass road ke foundation stone yungbada Union Minister aduna BJP na Uttar Pradesh ta amukhanna lainga pairakpa tarabade mathang sahi mangada state asida road project singda lupa crore lakh manga thadagane aihakna Uttar Pradesh ki lambi singbu America gi lambi sing aduga chap manana fahangani haikhe mahakna haikhe lakliba mikhal asida Yogi Adityanath amasung Kesa Prasad Maurya gi lusing makhada double engine government ki tamak vote pibiyo aikoina state ase chawkhathangani amasung masi US ki state sing aduga sangdamnaba yahangane khungang pumnamakpu lambi sing amasung highway singna samnahanba haibase hanagi Prime Minister Atal Bihari Vajpayee gi mangjariba manglan aduni hainasu mahakna haikhe Mr. Gadkari gi wafam sing ase mathang sahi gi anganbada Uttar Pradesh ta pangthokadaba Assembly mikhal adugi mangoinanane nupa mari matana loinadravade Afghan nupi sing chatpa yaroi haina Taliban authority na phongdokhre atenba khongchat sing natana atai chathok chasin tawgadaba Afghan nupi sing na makhoi gi naknaba nupa mari mata ama loinadravade Satpa yahaloi haina Afghanistan ge Taliban authority na nongmaijing numita phongdokhre Ministry for Promotion of Virtue and Prevention of Vice na thokpa guidance aduna Islamic hijab sing set panupi sing adu khakta da gari tongba yahanaba gari mapu pumnamakta su khangan khre
माइल 45 किलोमीटर 132 हेना चटकदबा नुपीसिंग अदु मखोइगी इमुंगी नकनबा मियोय अमा लोइनद्रबदि तोंगबा याहलोय हाइना मिनिस्ट्री अदुगी वांगांगलोय सादेक अकीब मुजाहिरना नोंमाइजिंग नुमित्ता पाउगी एजेंसी APF ता हाइखे नुपी एक्टर सिंह याउबा ड्रामा सिंह सोप ओपेरा सिंह उत्पतोकनबसु मिनिस्ट्री अदुना अफगानिस्तान की टेलीविजन चैनल सिंगदा खंगनखिबा दुगे चयोल खरगी तुंगदा सोशल मीडिया नेटवर्क सिंगदा गाइडेंस अदु फोंगलखिबाने मिनिस्ट्री अदुना नुपी टीवी जर्नलिस्ट सिंगदा मखोइना थबक तौबदा हिजाब सिंह सेनबसु अपील तौखे सथोक चसिन तौनबगीदमक हिजाब अदु नुपी सिंगी मथौ ताई हाइना वांगांगलोय अदुना हाइखे मिनिस्ट्री अदुगे डायरेक्टिव अदुना गाड़ी सिंगदा म्यूजिक खोंगबा तोकनबसु मियामदा खंगनखे सम कुपसिनबा अमदे माई खंजिनबा अमा नत्रगा हक्सांग पुंबा कुपसिनबा फाउबा याउबा हिजाब की तालिबान की वहनथोक मयेक सेंगदे अमसुंग अफगान नुपी अयाम्बना हानदगी कोखुम फीसिंग सेटले ममांगदा 1950 चही सिंगदा अफगानिस्तान दा तालिबान अहानबा गवर्नमेंट पाइरमखिबदुगी मतम अदुगा चांगदमनबदा हंदक्ति हेना थोट नौबा लैंगाक अमा ओइगनी वासखरबसु अगस्त थादा लैंगाक की शक्ति पाइरखिबा मतुंगदगे तालिबान नुपी सिंग अमसुंग नुपी मसा सिंगदा मखल मखा कयागी अथिंग सिंग थमलखरे था असिगी अंगनबदा इस्लामिक ग्रुप अदुना मखोइगी सुप्रीम लीडर अदुगी मिंगदा नुपी सिंगी हक सिंग चनहननबा गवर्नमेंट पाउताक पीदुना डिग्री अमा थोखे डिग्री अदुदा नुपी मचा सिंग महै तमहनबा पंदे अरोइबदा ताबिरिबा पुंगनमकपु थागतचरे।